ꯂꯥꯏꯖꯁꯨ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯂꯣꯌꯨꯝꯕ ꯉꯁꯥꯏꯗꯒꯤ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤꯕꯅꯤ꯫ ꯇꯨꯡꯗꯒꯤ "ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ? ꯅꯪꯗꯤ ꯑꯣꯐꯤꯁꯀ ꯆꯠꯂꯣꯏꯗꯕ꯭ꯔꯥ?" ꯂꯣꯌꯨꯝꯕ ꯆꯠꯀꯅꯤꯌꯦ꯫ ꯁꯥꯟꯇꯤ "ꯃꯤꯅꯤꯠ 5-10 ꯆꯣꯟꯊꯕ ꯌꯥꯗꯕ ꯏꯆꯥꯅ ꯉꯁꯤ ꯄꯨꯡ 9:30 ꯍꯦꯜꯂꯁꯤꯐꯥꯎ ꯂꯣꯏꯁꯤꯟꯗꯅ ꯂꯩꯕꯤꯔꯤꯕ? ꯅꯠꯇꯦ, ꯊꯦꯡꯉꯁꯨ ꯌꯥꯔꯕꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯣꯐꯤꯁ ꯆꯠꯄꯗꯨꯕꯣ?" ꯂꯣꯌꯨꯝꯕ "ꯆꯠꯈ꯭ꯔꯕ ꯅꯃꯧ ꯑꯆꯥꯟꯕꯤꯗꯤ?" ꯁꯥꯟꯇꯤ ꯍꯣꯏ ꯆꯠꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯧ ꯊꯣꯏꯕꯤꯕꯨꯗꯤ ꯃꯊꯧ ꯃꯁꯛ ꯈꯪꯈ꯭ꯔꯕꯅꯤꯗ, ꯏꯆꯥꯒꯨꯝꯕ ꯅꯠꯇꯦꯅꯦ꯫ ꯂꯣꯌꯨꯝꯕ ꯁꯦ ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯩ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯒꯦ, ꯑꯉꯥꯡꯁꯤ ꯑꯝꯇ ꯂꯧꯕꯤꯌꯨ꯫ ꯁꯥꯟꯇꯤ ꯁꯪꯗꯦ ꯑꯩ ꯁꯪꯗꯦꯀꯣ, ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯊꯣꯛꯂꯛꯇꯕꯗꯨꯗ ꯀꯧꯕ ꯀꯥꯔꯛꯄꯅꯤ꯫ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ, ꯑꯩ ꯈꯨꯠ ꯁꯥꯁꯤ ꯌꯥꯝ ꯃꯣꯠꯂꯤ, ꯏꯁꯨ ꯄꯥꯏꯕꯒ ꯑꯩ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯂꯣꯌꯨꯝꯕ ꯑꯩ ꯀꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯅꯣ ꯑꯉꯥꯡꯁꯤꯒ ꯃꯃꯥ? ꯁꯥꯟꯇꯤ ꯍꯩꯃꯥ, ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯇꯧꯔꯣ, ꯑꯉꯥꯡ ꯑꯗꯨ ꯁꯪꯒꯣꯝꯒ ꯁꯦꯝꯂꯒ ꯄꯤꯊꯛꯑꯝꯃꯨꯀꯣ, ꯑꯩ ꯃꯔꯨꯞ ꯇꯤꯟꯅꯕ ꯆꯠꯄ ꯊꯦꯡꯈꯤꯅꯤ꯫ ꯋꯥ ꯉꯥꯡꯗꯅ ꯊꯣꯛꯈꯤ꯫ ꯎꯄꯥꯏ ꯂꯩꯇꯦ ꯂꯣꯌꯨꯝꯕ ꯑꯉꯥꯡ ꯑꯗꯨ ꯐꯃꯨꯡꯗ ꯊꯝꯂꯒ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯥꯟꯖꯥ ꯆꯥꯅ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯤꯡꯉꯥꯏ ꯍꯧꯔꯛꯏ꯫ ꯂꯣꯌꯨꯝꯕ ꯄꯄꯥꯒꯤ ꯃꯆꯥ, ꯀꯞꯀꯅꯨꯃꯤ ꯅꯪꯕꯣ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨꯕ, ꯄꯄꯥ ꯁꯪꯒꯣꯝ ꯁꯦꯝꯃꯒꯅꯦ ꯏꯆꯥ ꯁꯪꯒꯣꯝ ꯊꯛꯑꯗꯕꯅꯦ꯫ ꯍꯣꯕꯦ ꯑꯃꯨꯛ ꯁꯪꯒꯣꯝ ꯑꯗꯨ ꯁꯦꯝꯃꯤ꯫ ꯍꯦꯛ ꯁꯦꯝꯕ ꯂꯣꯏꯕꯒ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯃꯈꯥꯗ ꯀꯨꯝꯃꯛꯏ꯫ ꯃꯃꯥ, ꯄꯨꯡꯁꯦ ꯌꯧꯈ꯭ꯔꯦꯕ, ꯁꯪꯒꯣꯝꯁꯦ ꯄꯤꯊꯣꯛꯍꯧꯔꯣ꯫ ꯁꯥꯟꯇꯤ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯅꯦꯗ ꯄꯤꯔꯝꯃꯨ꯫ ꯂꯣꯌꯨꯝꯕ ꯁꯥꯎꯅ ꯀꯔꯤꯅꯣ ꯃꯃꯥꯗꯤ ꯂꯧꯍꯧꯕ ꯌꯥꯗꯕ꯭ꯔꯣ? ꯀꯩꯅꯣꯅꯦ, ꯊꯕꯛꯁꯦ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯁꯨꯝ꯫ ꯁꯥꯟꯇꯤ ꯑꯗꯨꯕꯨ ꯅꯪ ꯊꯕꯛ ꯊꯦꯡꯉꯒ ꯏꯃꯥ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯁꯨ ꯏꯆꯥꯒꯤ ꯐꯅꯕꯗꯨ ꯆꯦꯟ ꯆꯣꯡꯗꯅ ꯇꯧꯔꯦꯗꯅ, ꯁꯤ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯉꯥꯏꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ, ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯑꯩꯁꯨ꯫ ꯃꯃꯥꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯗꯨ ꯇꯥꯗꯦ, ꯑꯉꯥꯡ ꯑꯗꯨ ꯄꯤꯔꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯆꯤꯡꯂꯦꯟ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯕꯨꯡꯉꯣ꯫ ꯂꯣꯌꯨꯝꯕ ꯍꯣꯏ ꯀꯀꯥ, ꯆꯠꯂꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯍꯦꯟꯅꯔꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯀꯃꯥꯏ ꯇꯧꯔꯤꯅꯣꯕ ꯑꯗꯨꯕꯣ? ꯕꯤꯁꯥꯜ ꯈꯪꯗꯦ, ꯁꯤ ꯄꯨꯝꯕ ꯅꯪꯅ ꯄꯪꯅ ꯇꯧꯕꯗꯒꯤ, ꯏꯕꯥꯅꯤ ꯇꯣꯏꯅ ꯄꯨꯟꯕ ꯎꯅꯕ ꯇꯧꯕꯗꯒꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯐꯦꯛꯇꯔꯤꯗꯨꯗꯒꯤ ꯂꯥꯛꯄ ꯁꯦꯜꯗꯨ ꯇꯪꯈꯥꯏꯅꯤ ꯈꯠꯊꯔꯤꯕꯗꯣ, ꯑꯗꯨ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇ꯭ꯔꯣ ꯑꯇꯩꯗꯁꯨ ꯁꯣꯛꯂꯛꯏꯗꯣ? ꯈꯪꯗꯦ ꯑꯩꯗꯤ, ꯉꯔꯥꯡꯒꯤ ꯃꯑꯣꯡꯗꯣ ꯁꯣꯏꯗꯅꯗꯤ ꯊꯤꯒꯠꯂꯛꯇꯧ ꯃꯥꯜꯂꯦ, ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯗꯧꯕ ꯃꯥꯟꯗꯦ꯫ ꯑꯩ ꯆꯦꯟꯍꯜꯂꯛꯀꯅꯨꯀꯣ, ꯅꯪꯅ ꯇꯧꯕꯅꯤ ꯃꯗꯨꯗꯤ꯫ ꯍꯦꯟꯅꯔꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯉꯔꯥꯡꯗ ꯊꯕꯛ ꯊꯥꯗꯠꯄꯗ ꯉꯥꯏꯔꯤ, ꯊꯧꯅꯥꯗꯤ ꯑꯣꯟꯊꯣꯛꯇꯨꯅ ꯈꯪꯍꯟꯍꯜꯂꯤꯗ ꯅꯪꯗꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯜꯂꯨꯅꯣ, ꯑꯇꯩꯗꯒꯤ ꯂꯥꯛꯄꯗꯨ ꯑꯗꯨꯝ ꯌꯥꯅꯕ ꯁꯤꯟꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯕꯤꯁꯥꯜ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯁꯥꯔ ꯂꯣꯌꯨꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ? ꯌꯥꯝ ꯂꯥꯏꯊꯣꯛꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯋꯥ ꯑꯣꯏꯔꯦ ꯅꯪꯗꯤ꯫ ꯍꯦꯟꯅꯔꯤ ꯌꯥꯔꯦ ꯃꯤꯊꯤꯕꯣ, ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯔꯛꯑꯅꯨ, ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯒꯦ꯫ ꯃꯤ ꯑꯣꯏꯔꯣꯏꯗꯕ, ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏꯗꯕ ꯅꯪꯗꯤ ꯑꯗꯨꯝ ꯋꯥꯅ ꯍꯤꯡꯉꯣ꯫ ꯑꯩ ꯐꯣꯟ ꯊꯝꯃꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯀꯣꯜ ꯑꯗꯨ ꯀꯛꯂꯒ ꯑꯃꯨꯛ ꯑꯣꯐꯤꯁ ꯃꯅꯨꯡꯗꯨꯗ ꯆꯪꯂꯛꯏ꯫ ꯀꯦꯕꯤꯟ ꯃꯅꯨꯡꯗꯁꯨ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯋꯥꯔꯤ ꯇꯧꯔꯤ꯫ ꯀꯀꯥ, ꯉꯁꯤꯗꯒꯤ ꯑꯉꯥꯡ ꯈꯔ ꯊꯥꯗꯣꯛꯂꯒ ꯍꯦꯟꯅꯔꯤꯕꯨ ꯌꯦꯡꯁꯤꯟꯍꯟꯅꯕ ꯈꯔ ꯁꯤꯟꯕꯤꯌꯣ, ꯅꯠꯇ꯭ꯔꯕꯗꯤ ꯁꯨꯝ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯒꯤ ꯃꯇꯧ ꯇꯝꯅꯔꯛꯂꯕꯗꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯑꯃꯥꯡꯕ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯔꯛꯂꯅꯤ꯫ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯨꯞꯅ ꯀꯩꯁꯨ ꯈꯪꯗ ꯁꯥꯗꯨꯅ ꯌꯦꯡꯈꯤꯒꯦ, ꯍꯧꯖꯤꯛ ꯍꯦꯛꯇ ꯅꯝꯃꯨꯕ ꯌꯥꯔꯣꯏ꯫ ꯑꯇꯩ ꯊꯕꯛꯇꯗꯤ ꯑꯩ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯄꯦꯟꯊꯣꯛꯄ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯑꯩ ꯄꯦꯟꯊꯣꯛꯄ ꯍꯩꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯉꯥꯛꯄꯤ ꯍꯩꯕ ꯃꯤꯁꯛꯈꯛ ꯑꯣꯏꯔꯣꯏ꯫ ꯃꯔꯥꯜ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ, ꯆꯦꯟꯅꯔꯝꯕ ꯌꯥꯎꯔꯝꯕ ꯈꯨꯗꯤꯡꯃꯛ ꯇꯔꯥꯏꯅ ꯊꯥꯗꯣꯛꯂꯣꯏ꯫ ꯆꯤꯡꯂꯦꯟ ꯇꯨꯃꯤꯟ ꯇꯥꯔꯤ꯫ ꯑꯗꯨꯒ ꯀꯀꯥ, ꯅꯨꯡꯒꯤ ꯂꯩꯅꯔꯤꯕ ꯀꯣꯟꯇ꯭ꯔꯦꯛꯇꯨꯒꯤ ꯃꯇꯥꯡꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯅꯕ ꯄꯨꯔꯛꯑꯒ ꯂꯣꯏꯁꯤꯟꯈꯤꯕ ꯄꯥꯝꯃꯤ꯫
ꯑꯗꯨꯗꯤ ꯊꯣꯏꯅ ꯋꯥꯐꯝ ꯀꯣꯛ ꯁꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯣꯔꯦꯟ ꯐꯖꯅ ꯌꯨꯝꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯌꯥꯅꯤ ꯈꯜꯂꯤꯗꯣ ꯀꯀꯥꯗꯤ ꯂꯣꯌꯨꯝꯕ ꯃꯗꯨꯁꯨ ꯌꯨꯝꯗ ꯍꯦꯛ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯗꯨꯒ ꯏꯁꯥ ꯆꯠꯂꯒ ꯁꯥꯕ ꯎꯅꯕ ꯍꯥꯏꯗꯨꯒ ꯏꯁꯥ ꯆꯠꯄꯗꯨꯅ ꯁꯥꯐꯩꯗꯅ ꯀꯀꯥ ꯄꯥꯕꯨꯡ ꯂꯩꯔꯤꯀꯥꯟꯗ ꯇꯧꯔꯝꯕ ꯊꯕꯛꯅꯦ ꯑꯍꯤꯡ ꯑꯃꯨꯛꯇꯁꯨ ꯍꯦꯛ ꯑꯩꯅ ꯊꯕꯛꯁꯤꯡꯁꯦ ꯄꯥꯏꯔꯛꯄꯗꯒꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯅꯣꯡꯃꯇ ꯆꯠꯂꯒ ꯎꯅꯔꯨꯕ ꯂꯩꯇꯦ ꯀꯀꯥ ꯍꯣꯏꯅ ꯕꯤꯁꯥꯜ ꯍꯣꯏ ꯆꯠꯂꯒ ꯊꯥꯅꯔꯒ ꯎꯅꯔꯛꯄ ꯉꯥꯛꯇꯅꯦ ꯍꯟꯗꯛꯇꯤ ꯑꯩ ꯏꯁꯥ ꯆꯠꯂꯒ ꯑꯣꯏꯅ ꯎꯅꯔꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯅꯕ ꯋꯥꯔꯤ ꯑꯗꯨ ꯁꯥꯔꯒꯦ ꯈꯜꯂꯦ ꯀꯀꯥ ꯆꯤꯡꯂꯦꯟ ꯂꯣꯌꯨꯝꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯗꯣꯡ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯁꯤꯕꯣ ꯃꯁꯤꯕꯨ ꯉꯁꯤꯁꯤꯕꯨ ꯂꯥꯏꯒ ꯑꯣꯛꯅꯔꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯂꯣꯌꯨꯝꯕ ꯀꯀꯥ ꯀꯩꯗꯧꯔꯒꯦ ꯆꯤꯡꯂꯦꯟ ꯇꯧꯗꯦꯗ ꯀꯀꯥ ꯀꯩꯁꯨ ꯇꯧꯗꯦ ꯀꯣꯛꯁꯦ ꯉꯥꯎꯔꯤꯔꯥ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯕ ꯂꯣꯌꯨꯝꯕ ꯍꯟꯅꯕ ꯇꯧꯔꯁꯤꯔ ꯀꯀꯥ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯄ ꯊꯕꯛꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯟꯕ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯑꯦ ꯆꯤꯡꯂꯦꯟ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯀꯥꯗ ꯆꯪꯉꯛꯏ ꯂꯥꯏꯖꯅ ꯐꯃꯨꯡ ꯃꯊꯛꯇ ꯐꯝꯂꯒ ꯆꯦ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯅꯥꯛꯇꯨꯗꯁꯨ ꯐꯥꯏꯜ ꯈꯔ ꯂꯩꯔꯤ ꯂꯣꯌꯨꯝꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯁꯣꯐꯥ ꯊꯥꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯊꯣꯛꯂꯛꯂꯒ ꯇꯤꯚꯤꯗꯨ ꯑꯣꯜ ꯇꯧꯔꯒ ꯀꯣꯔꯁꯇꯨꯗ ꯅꯨꯡꯉꯥꯏꯅ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯗꯨꯅ ꯁ꯭ꯄꯣꯔꯠ ꯆꯦꯅꯦꯜꯁꯤꯡ ꯑꯗꯨ ꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯁꯥꯟꯇꯤꯁꯨ ꯂꯥꯏꯖꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯀꯥꯔꯛꯄꯅꯤ ꯃꯆꯥꯅꯨꯄꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯤꯚꯤ ꯌꯦꯡꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯦꯗ ꯏꯆꯥꯗꯤ ꯁꯦ ꯑꯉꯥꯡꯁꯦ ꯂꯧꯔꯣ ꯑꯩꯈꯣꯏ ꯆꯥ ꯑꯝꯇ ꯆꯥꯒꯦ ꯃꯁꯨ ꯑꯗꯨ ꯄꯤꯔꯝꯂꯒ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣꯅꯦ ꯂꯥꯏꯖ ꯍꯣꯏ ꯏꯃꯥꯁꯤ ꯆꯥꯔꯁꯤ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯂꯣꯌꯨꯝꯕ ꯑꯉꯥꯡꯁꯦ ꯑꯝꯇ ꯄꯨꯊꯣꯛꯀꯣ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯁꯥꯟꯇꯤ ꯀꯅꯥꯗꯅꯣ ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ ꯆꯥꯛ ꯆꯥꯔꯁꯨ ꯑꯉꯥꯡꯁꯦ ꯄꯝꯃꯒ ꯆꯥꯕ ꯌꯥꯕꯅꯦ ꯑꯩ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯍꯧꯒꯦꯕ ꯁꯥꯟꯇꯤ ꯀꯅꯥꯅꯣ ꯑꯉꯥꯡ ꯄꯝꯃꯒ ꯆꯥꯛ ꯆꯥꯗꯣꯏꯁꯦ ꯂꯣꯌꯨꯝꯕ ꯃꯧꯅ ꯂꯥꯏꯖ ꯇꯨꯃꯤꯟ ꯂꯩ ꯁꯥꯟꯇꯤ ꯏꯁ ꯉꯝꯃꯤꯗꯀꯣ ꯑꯣꯟꯊꯣꯛꯅ ꯉꯝꯃꯤꯗꯀꯣ ꯂꯣꯌꯨꯝꯕ ꯈꯨꯗꯤꯡꯃꯛ ꯍꯣꯠꯅꯕ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯑꯗꯨꯗꯤ ꯈꯨꯗꯤꯡꯃꯛꯁꯤ ꯇꯧꯗꯧꯅꯤ ꯀꯩꯅꯣ ꯂꯣꯏꯅꯕ ꯇꯧꯕ ꯍꯣꯠꯅꯕ ꯉꯝꯕꯗꯨ ꯅꯠꯇ꯭ꯔꯣ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯁꯦ ꯂꯥꯏꯖ ꯆꯪꯁꯤꯜꯂꯒ ꯐꯨꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ ꯂꯣꯌꯨꯝꯕꯒꯤ ꯎꯁꯤꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯈꯥ ꯊꯥꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯆꯪꯁꯤꯜꯂꯒ ꯐꯨꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛꯁꯨ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯈꯩ ꯈꯥꯡꯉꯤ ꯁꯥꯟꯇꯤ ꯂꯥꯛꯑꯣꯍꯦ ꯊꯣꯏꯕꯤ ꯆꯥꯛꯇꯨꯝ ꯆꯥꯔꯨꯁꯤ ꯁꯥꯏꯗ ꯀꯨꯏꯅ ꯂꯩꯔꯒ ꯆꯥꯛ ꯏꯟꯁꯥꯡ ꯏꯪꯈꯤꯅꯕꯅꯤ ꯌꯦꯡꯉꯣꯏ ꯆꯥꯛ ꯇꯣꯛꯂꯒꯅꯦ ꯏꯃꯥꯁꯤꯒ ꯁꯥꯗ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯃꯥꯡ ꯊꯥꯔꯣ ꯆꯠꯁꯤ ꯂꯣꯌꯨꯝꯕ ꯁꯥꯎꯅ ꯆꯠꯈꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯉꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯅꯣꯏ ꯅꯕꯣꯛꯁꯦ ꯄꯨꯔꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯁꯨꯝꯈ꯭ꯔꯦ ꯅꯪ ꯊꯨꯅ ꯆꯥꯎꯔꯣ ꯄꯄꯥꯒꯤ ꯃꯤꯆꯪꯗ ꯂꯩꯅꯕ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯗ ꯄꯄꯥꯒꯤ ꯃꯤꯆꯪ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯣꯝꯗꯁꯨ ꯃꯅꯤ ꯃꯃꯧ ꯑꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯛ ꯆꯥꯔꯤ ꯁꯥꯟꯇꯤ ꯍꯟꯅ ꯌꯦꯡꯉꯨꯅꯨꯀꯣ ꯃꯥꯁꯦ ꯂꯥꯛꯅꯗ ꯌꯥꯔꯣꯏꯗꯧꯔꯤ ꯈꯔ ꯈꯪꯍꯟꯁꯤ ꯃꯗꯨꯀꯥꯟꯗꯗ ꯍꯥꯟꯅꯒꯤ ꯒ꯭ꯌꯥꯟꯗꯣ ꯇꯥꯔꯛꯀꯗꯕꯅꯤ ꯃꯥ ꯀꯔꯤ ꯍꯥꯄꯛꯈꯣꯒꯦ ꯅꯪꯕꯣ ꯂꯥꯏꯖ ꯌꯥꯔꯅꯤꯌꯦ ꯏꯃꯥꯁꯤ ꯂꯣꯏꯕ ꯉꯥꯏꯔꯤꯅꯦ ꯁꯥꯟꯇꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯆꯥꯛꯄꯨ ꯃꯅꯝ ꯅꯝꯃꯒ ꯇꯣꯛꯑꯗꯤ ꯑꯗꯨꯅꯗꯤ ꯅꯁꯥꯗꯣ ꯀꯗꯥꯏꯗꯒꯤ ꯐꯔꯅꯤ ꯀꯜꯂꯅꯤꯒꯦ ꯂꯥꯏꯖ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯁꯥꯟꯇꯤ ꯐꯔꯦ ꯅꯪꯁꯨ ꯅꯈꯨꯠ ꯅꯁꯥꯗꯣ ꯍꯥꯝꯗꯣꯛꯆꯔꯣ ꯀꯔꯤꯅꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯀꯨꯏꯅꯗꯤ ꯂꯩꯔꯅꯨ ꯅꯁꯥꯗꯣ ꯉꯟꯇꯥ ꯄꯣꯊꯥꯎꯀꯣ ꯑꯉꯥꯡ ꯑꯗꯨ ꯃꯥ ꯑꯗꯨꯝ ꯂꯧꯍꯜꯂꯨ ꯂꯥꯏꯖ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ ꯏꯃꯥꯁꯤ ꯁꯥꯟꯇꯤ ꯂꯝ ꯍꯦꯟꯅꯨꯍꯦ ꯆꯪꯉꯣꯗꯤ ꯀꯣꯛ ꯆꯪꯉꯣꯗꯅ ꯏꯃꯥꯁꯤ ꯀꯩꯁꯨ ꯁꯣꯟꯗ꯭ꯔꯤꯀꯣ ꯃꯧꯅ ꯉꯥꯛꯇ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯗꯧꯅꯤ ꯆꯠꯂꯣ ꯅꯝꯗꯅ ꯃꯃꯧꯕꯨ ꯇꯥꯟꯈꯠꯂꯛꯏ ꯂꯥꯏꯖꯁꯨ ꯀꯥꯗ ꯆꯪꯉꯛꯏ ꯃꯥꯅ ꯆꯪꯂꯛꯄꯗꯗꯤ ꯑꯉꯥꯡ ꯑꯗꯨ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯂꯣꯌꯨꯝꯕꯅ ꯐꯃꯨꯡ ꯃꯁꯤꯗ ꯐꯝꯂꯒ ꯆꯨꯕꯥ ꯃꯦꯠꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ
Tꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯕꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ, ꯑꯗꯨꯕꯨ ꯀꯩꯁꯨ ꯉꯥꯡꯂꯨꯕ ꯍꯥꯏꯔꯨꯕ ꯇꯧꯗꯦ꯫ ꯇꯨꯃꯤꯟ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯒ ꯉꯁꯥꯏ ꯌꯦꯡꯂꯝꯕ ꯐꯥꯏꯜ ꯑꯗꯨ ꯌꯦꯡꯕ ꯍꯧꯏ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯦꯟꯅ ꯃꯃꯥ ꯎꯕꯗꯒꯤ ꯅꯤꯡꯉꯥꯏ ꯍꯦꯟꯒꯠꯂꯛꯏ꯫ ꯐꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯝ ꯀꯞꯄꯗꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯣꯌꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕ, ꯃꯇꯧ ꯃꯑꯣꯡ ꯑꯗꯨꯗ ꯁꯛꯇꯥ ꯅꯨꯡꯁꯤꯗꯦ ꯈꯟꯅ ꯌꯦꯡꯂꯛꯇꯦ꯫ ꯇꯁꯦꯡꯕꯗꯤ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯐꯥꯏꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯣꯌꯨꯝꯕ ꯇꯨꯃꯤꯟ ꯆꯨꯝ ꯂꯩꯔꯝꯕꯗꯒꯤ, "ꯑꯉꯥꯡ ꯀꯞꯄꯤꯁꯦ ꯇꯥꯗ꯭ꯔꯣ?" ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ꯫ "ꯑꯣꯏ, ꯎꯗ꯭ꯔꯣ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯁꯦ? ꯀꯞꯂꯤꯁꯦ ꯇꯥꯗ꯭ꯔꯣ ꯍꯥ? ꯅꯅꯥꯗꯨꯁꯨ ꯄꯪꯉꯕꯣꯕ ꯅꯪ?" ꯂꯥꯏꯖꯥ ꯊꯧꯁꯥꯗꯅ, "ꯑꯩꯉꯣꯟꯗꯔꯣ?" ꯂꯣꯌꯨꯝꯕ, "ꯀꯥꯁꯤꯗ ꯃꯤ ꯀꯌꯥ ꯂꯩꯒꯦ?" ꯂꯥꯏꯖꯥ, "ꯑꯣ, ꯑꯩꯒꯤ ꯃꯤꯡ ꯑꯣꯏ ꯀꯧꯗꯕ, ꯑꯗ ꯑꯇꯣꯞꯄꯗ ꯍꯥꯏꯕ ꯃꯥꯟꯕ." ꯂꯣꯌꯨꯝꯕ, "ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯒꯤꯁꯦ? ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯅꯦ ꯃꯨꯛꯄꯗꯤ. ꯄꯥꯎꯈꯨꯝ ꯄꯥꯎꯔꯧꯗꯤ ꯍꯥꯎꯖꯗꯦꯅꯦ ꯅꯪꯁꯦ꯫ ꯉꯝꯃꯤꯅꯦ ꯐꯖꯅ, ꯑꯉꯥꯡꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯗꯅ ꯀꯞꯄꯒ ꯂꯩꯔꯁꯤꯐꯥꯎ ꯍꯟꯅ ꯌꯦꯡꯗꯕ ꯉꯝꯃꯤꯅꯦ." ꯂꯥꯏꯖꯥ, "ꯃꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯗꯨꯗ ꯃꯤꯇꯣꯞ ꯑꯩꯅ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯀꯩꯅꯣ, ꯑꯇꯣꯝꯕꯤꯅꯦ ꯑꯩꯁꯦ ꯀꯥꯎꯕꯤꯔꯕꯣ? ꯑꯇꯣꯝꯕꯤꯅꯕꯨ ꯃꯤ ꯅꯨꯡꯁꯤ ꯈꯪꯕ꯭ꯔꯣ? ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯉꯝꯕ꯭ꯔꯣ? ꯑꯇꯣꯝꯕꯤꯅꯕꯨ ꯃꯤꯒꯤ ꯃꯆꯥ ꯍꯣꯠꯅꯕ ꯉꯝꯕ꯭ꯔꯣ? ꯀꯩꯒꯤ ꯍꯟꯅ ꯌꯦꯡꯐꯝ ꯊꯣꯛꯀꯦ ꯍꯥꯏꯁꯦ?" ꯂꯣꯌꯨꯝꯕ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯖꯥꯁꯨ ꯋꯥ ꯃꯈꯥꯗꯤ ꯇꯥꯔꯨꯗ꯭ꯔꯦ꯫ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯀꯔꯤꯅꯣ ꯌꯦꯡꯂꯤ꯫ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯦ ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯔꯧꯅ ꯍꯤꯛ ꯂꯥꯎꯒꯩ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯂꯥꯏꯖꯥ ꯀꯞꯂꯤꯕꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯍꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯂꯧꯈꯠꯂꯤ꯫ ꯂꯣꯌꯨꯝꯕꯁꯨ ꯂꯥꯏꯖꯥꯗ ꯐꯠ ꯌꯦꯡꯈꯠꯂꯛꯄꯅꯤ꯫ ꯍꯦꯛ ꯃꯤꯠꯆꯥꯟꯅꯔꯨꯔꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯎꯔꯕꯁꯨ ꯊꯣꯏꯅ ꯌꯦꯡꯂꯨꯗꯕ, ꯈꯟꯖꯤꯜꯂꯨꯗꯕꯅꯔ ꯀꯔꯤꯅꯣ, ꯉꯁꯤꯗꯤ ꯃꯤꯐꯝ ꯍꯣꯡꯗ ꯉꯥꯏꯍꯥꯛ ꯂꯥꯏꯖꯥꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯛꯇ-ꯆꯨꯗ ꯑꯋꯥꯠꯄ ꯂꯩꯇꯕꯤꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤꯗꯤ ꯂꯩꯇꯦꯡꯒꯤ ꯃꯄꯥꯟ ꯇꯥꯡꯖꯩ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯖꯥꯗꯗꯤ ꯂꯩꯇꯦꯡꯅ ꯅꯨꯖꯥꯃꯥꯒꯤ ꯃꯄꯥꯜ ꯇꯥꯡꯖꯕꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕꯁꯨ ꯊꯣꯛꯂꯣꯏ꯫ ꯁꯖꯤ ꯃꯤꯇꯥꯕꯨ ꯉꯝꯖꯕꯤ ꯂꯨꯔꯕꯤ ꯃꯤꯁꯅꯥꯅ, ꯇꯨꯝꯇꯛ ꯇꯧꯕ ꯅꯥꯇꯣꯜ ꯀꯨꯆꯨꯅ ꯂꯐꯨ ꯃꯌꯣꯜꯕꯨ ꯉꯝꯖꯕꯤ ꯀꯨꯆꯨꯅꯤ꯫ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯗ ꯍꯦꯟꯅ ꯃꯒꯨꯜ, ꯂꯩꯇꯦꯡ ꯍꯥꯞꯂꯤꯕ ꯀꯨꯇꯛ ꯇꯧꯕ ꯈꯗꯥꯡ, ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗꯦ꯫ ꯂꯣꯌꯨꯝꯕꯗꯨ ꯂꯥꯏꯖꯥ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯊꯣꯛꯈꯤ꯫ ꯂꯣꯌꯨꯝꯕꯁꯨ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯊꯣꯛꯈꯤꯕ ꯂꯥꯏꯖꯥꯕꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯇꯨꯡ ꯏꯟꯅꯩ꯫ ꯊꯣꯡꯖꯤꯟꯗꯨꯗ ꯍꯥꯏꯐꯦꯠ ꯉꯥꯊꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯨꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯞꯄꯒ ꯌꯦꯡꯂꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ, ꯅꯍꯥꯟꯈꯩ ꯇꯧꯗꯕ ꯃꯑꯣꯡꯅꯤ ꯉꯁꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ꯫ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯇꯥꯖ ꯃꯍꯜ ꯍꯛꯄ ꯐꯅꯦꯛ ꯑꯃ ꯆꯦꯛꯁꯤꯟꯅ ꯃꯄꯣꯞ ꯀꯥꯏꯗ ꯈꯨꯃꯤꯠ ꯈꯨꯝꯅ ꯁꯦꯠꯂꯤ꯫ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ꯫ ꯍꯤꯒꯣꯛ ꯃꯆꯨꯗ ꯃꯄꯥꯜ ꯑꯃꯨꯕꯅ ꯄꯤꯛꯅ ꯆꯦꯟꯕ ꯐꯤ ꯃꯇꯦꯛ ꯑꯃ ꯂꯦꯡꯕꯥꯜꯗꯨꯗ ꯁꯥꯡꯅ ꯌꯥꯟꯗꯨꯅ ꯏꯜꯂꯤ꯫ ꯑꯁꯥꯡꯕ ꯃꯁꯝꯗꯨꯅ ꯀ꯭ꯂꯤꯞ ꯑꯃꯅ ꯀꯨꯝꯅꯤ ꯐꯥꯖꯤꯟꯗꯨꯅ ꯇꯨꯡꯗ ꯊꯥꯗꯔꯤ꯫ ꯋꯥꯈꯜ ꯑꯃꯗ ꯃꯨꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯂꯥꯏꯖꯥꯕꯨ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯂꯣꯌꯨꯝꯕꯅ ꯑꯗꯨꯝꯅ ꯌꯦꯡ ꯂꯩꯔꯝꯕꯗꯨꯗ, "ꯀꯩꯅꯣ ꯑꯁꯤꯅ? ꯀꯩ ꯋꯥꯈꯜꯗꯅꯣ ꯃꯥꯅ ꯃꯪꯉꯤꯁꯤꯅ? ꯁꯛꯇꯥꯁꯤꯒ ꯗꯔꯦ ꯑꯃ ꯍꯦꯛ ꯍꯥꯏ꯫ ꯃꯁꯛꯁꯦ ꯁꯨꯡꯎ ꯍꯦꯛ ꯎꯅꯤꯡꯗꯦ꯫ ꯃꯥ ꯎꯔꯒ ꯑꯅꯥꯕ ꯍꯧꯏ, ꯀꯨꯏꯅꯒ ꯄꯨꯟꯁꯤꯗꯧ ꯃꯥꯟꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯧꯗꯦꯝꯃꯛꯏ꯫ ꯂꯣꯌꯨꯝꯕ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫